ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯎꯔꯩꯈꯣꯝꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯄꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯃ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯂꯩꯔꯝꯕ ꯑꯃꯗꯤ ꯆꯥꯛꯆꯥ ꯍꯩꯖꯅꯕꯒꯤ ꯊꯧꯔꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯄꯨꯡꯉ ꯉꯛꯏ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯊꯧꯗꯣꯛ ꯊꯣꯛꯂꯕ ꯖꯥꯠꯅꯣ ꯑꯃꯥꯏꯕ ꯎꯔꯩ ꯈꯨꯝꯕꯅ ꯑꯣꯠ ꯅꯩꯕꯗꯒꯤ ꯋꯥꯔꯕ ꯄ꯭ꯔꯖꯥꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯇꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜꯗ ꯈꯔ ꯆꯔꯥꯡꯅꯩ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯗꯣ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟ ꯈꯔꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕ ꯆꯪꯁꯤꯟꯕꯁꯨ ꯉꯝꯂꯝꯗꯦ ꯃꯔꯝꯗꯤ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯑꯍꯜꯁꯤꯡ ꯑꯗꯨꯒ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯍꯟꯗꯣꯛꯂꯒ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯨꯕꯗ ꯋꯥ ꯍꯥꯏꯒꯗꯕꯗꯣ ꯃꯍꯥꯛ ꯏꯀꯥꯏꯕ ꯄꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯎꯔꯩꯈꯣꯝꯕꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯣ ꯃꯍꯥꯛ ꯀꯤꯔꯗꯨꯅ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕ ꯆꯪꯂꯛꯄ ꯎꯕꯗ ꯃꯊꯃꯣꯏꯗ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯑꯆꯝꯕ ꯃꯤꯗꯤ ꯃꯥꯜꯂꯦꯗ ꯑꯃꯥꯏꯕ ꯑꯃꯗꯤ ꯃꯥꯜꯂꯤ ꯀꯔꯤꯅꯣꯅꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯤꯕꯁꯤꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯑꯍꯜꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅ ꯆꯪꯂꯛꯂꯤꯕꯗꯣ ꯎꯗꯕ ꯁꯥꯗꯨꯅ ꯂꯩꯊꯣꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯥꯎꯊꯦꯝ ꯆꯥꯏꯕ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯗ ꯑꯣꯖꯥ ꯑꯩ ꯈꯨꯔꯨꯝꯖꯔꯤꯌꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯨꯔꯨꯝꯂꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯀꯔꯤꯅꯣꯅꯦ ꯆꯍꯤꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯜꯂꯝꯒꯗꯕꯕꯨ ꯃꯥꯜꯂꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯤꯕ ꯑꯁꯤꯕꯨ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯏꯕꯨꯡꯉꯣ ꯍꯥꯏꯒꯗ꯭ꯔꯥ ꯑꯣꯖꯥ ꯍꯥꯏꯒꯗ꯭ꯔꯥ ꯑꯃꯥꯏꯕ ꯑꯩꯈꯣꯏ ꯃꯁꯦꯝꯗꯤ ꯑꯁꯨꯝꯅ ꯍꯦꯛ ꯊꯧꯒꯜ ꯇꯧꯅꯕꯗꯨꯃ ꯇꯧꯍꯧꯗꯕ ꯌꯥꯗꯕ ꯑꯃꯔꯣꯝꯗ ꯑꯩꯅ ꯆꯍꯤ ꯌꯥꯝꯖꯔꯕꯁꯨ ꯑꯣꯖꯥꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯔꯕꯅꯤꯗꯣ ꯑꯗꯨꯅ ꯋꯥꯐꯝ ꯑꯃꯇꯪ ꯇꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯣ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯕ ꯖꯥꯠꯂꯣ ꯑꯗꯣ ꯌꯥꯕꯕꯨꯗꯤ ꯌꯥꯏꯌꯦ ꯑꯗꯨꯗ ꯑꯩꯒꯤꯁꯤꯅ ꯈꯔ ꯀꯩꯅꯣꯝꯃ ꯈꯟꯅꯕ ꯑꯩ ꯚꯥꯞ ꯇꯥꯖꯔꯦ ꯑꯗꯨꯗꯤ ꯈꯨꯔꯥ ꯍꯣꯏ ꯃꯥꯃ ꯈꯣꯏ ꯇꯥꯗ ꯈꯣꯏ ꯉꯥꯏꯍꯥꯛ ꯐꯝꯕꯤꯔꯝꯈꯣ ꯑꯩ ꯑꯣꯖꯥꯁꯤꯒ ꯋꯥꯐꯝ ꯑꯃꯇꯪ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯍꯪꯖꯔꯨꯈꯤꯒꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯍꯪꯉꯨꯁꯨ ꯂꯥꯛꯂꯤꯕꯁꯤꯁꯨ ꯑꯃꯥꯏꯕ ꯑꯃ ꯃꯥꯜꯂꯤ ꯑꯁꯤꯕꯨ ꯉꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯅꯤꯈꯤꯕ ꯑꯃꯥꯏꯕꯗꯨ ꯅꯠꯇꯕ꯭ꯔꯅꯦ ꯃꯍꯥꯛꯅ ꯅꯠꯇ꯭ꯔꯣ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯀꯧꯔꯨꯆꯣ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤꯕꯗꯨꯕꯣ ꯍꯣꯏꯅꯦ ꯃꯥꯅꯤꯅꯦ ꯃꯥꯅꯤ ꯑꯩ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅꯤ ꯑꯩꯅ ꯂꯥꯛꯆꯔꯤꯕ ꯑꯁꯤꯁꯨ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯐꯝ ꯑꯃ ꯑꯣꯖꯥ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯒ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯤ ꯂꯥꯛꯆꯔꯤꯕꯅꯤ ꯑꯩꯉꯣꯟꯗꯒꯤꯗꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯈꯔ ꯈꯖꯤꯛ ꯍꯩꯕ ꯍꯦꯜꯂꯤꯗꯣ ꯑꯗꯨꯅꯅꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯑꯩꯈꯣꯏ ꯑꯁ꯭ꯋꯥꯏꯐꯥꯎꯇꯪ ꯊꯣꯛꯇꯣꯛꯎꯁꯤꯗꯣ ꯍꯣꯏ ꯐꯒꯅꯤ ꯏꯕꯨꯡꯉꯣ ꯑꯃꯨꯛ ꯍꯥꯏ ꯑꯣꯖꯥ ꯑꯃꯨꯛ ꯍꯥꯏ ꯃꯁꯤ ꯕꯨꯙꯤ ꯑꯃ ꯏꯆꯣꯏ ꯆꯣꯏꯔꯦ ꯎꯔꯩꯈꯣꯝꯕꯅ ꯀꯔꯤ ꯇꯧꯔꯛꯂꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯊꯃꯣꯏꯅꯨꯡꯗ ꯈꯜꯂꯒ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕꯗꯨ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯐꯝꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯍꯥꯏꯅꯍꯧꯏ ꯅꯥꯎꯊꯦꯝ ꯆꯥꯏꯕ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯁꯤꯅ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯇꯥꯅꯧ ꯑꯩꯗꯤ ꯉꯝꯂꯣꯏ ꯈꯨꯜ ꯑꯁꯤꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯈꯣꯏ 5 ꯑꯗꯨ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯃꯅꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯌꯥꯈꯤꯗꯕꯅꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯑꯩꯈꯣꯏꯅ ꯈꯪꯂꯕꯗꯤ ꯄꯥꯡꯍꯜꯂꯣꯏꯗꯕꯅꯤꯀꯣ ꯄꯥꯡꯍꯜꯂꯣꯏꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯌꯥꯗꯕ ꯃꯍꯥꯛꯄꯨ ꯀꯔꯤꯒꯤꯗꯃꯛꯇ ꯄꯥꯡꯍꯟꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯅꯤ ꯑꯁꯨꯝꯅ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯋꯥ ꯇꯥꯟꯅꯗꯨꯅ ꯑꯃꯅ ꯑꯃ ꯉꯥꯡ ꯑꯃꯅ ꯑꯃ ꯉꯥꯡ ꯂꯩꯔꯤ ꯑꯁꯣꯝꯗꯅ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯗꯣ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯠꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯅꯥꯎꯊꯦꯝ ꯆꯥꯏꯕꯗ ꯑꯗꯨꯕꯨ ꯑꯣꯖꯥ ꯐꯅꯌꯥꯝ ꯁꯥꯡꯅꯗꯤ ꯆꯠꯊꯣꯔꯛꯂꯤ ꯀꯅꯥꯁꯨ ꯇꯥꯔꯔꯣꯏ ꯑꯣꯖꯥꯅ ꯑꯩ ꯊꯤꯕꯤꯔꯛꯄꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯕꯅꯣ ꯑꯣꯖꯥ ꯑꯇꯩꯒꯤ ꯑꯃꯠꯇ ꯅꯠꯇꯦ ꯑꯩꯁꯤ ꯑꯣꯖꯥꯗ ꯑꯍꯩꯕ ꯃꯍꯩ ꯈꯔ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯣꯖꯥ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯣꯖꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯁꯤꯗꯤ ꯑꯣꯖꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯇꯝꯅꯤꯡꯂꯤꯕꯅꯣ ꯋꯥꯐꯝ ꯑꯗꯨꯁꯨ ꯍꯥꯏꯕꯤꯌꯨ ꯏꯕꯨꯡꯉꯣ
ꯑꯩꯁꯦ ꯅꯪꯒ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯎꯔꯩ ꯈꯣꯝꯕ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯄꯥꯈꯣꯟ ꯑꯃ ꯁꯤꯟꯊꯥ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤꯅꯦꯍꯦ ꯑꯩꯁꯦ ꯍꯥꯏꯕꯁꯨ ꯍꯦꯛ ꯉꯝꯗꯕ ꯇꯧꯔꯤꯁꯤ ꯑꯦ ꯑꯣꯖꯥ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤꯕꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯅ ꯍꯥꯏꯕ ꯏꯟꯕꯤꯔꯤꯕꯅꯣ ꯑꯁ ꯏꯕꯨꯡꯉꯣ ꯏꯟꯗꯕꯁꯨ ꯌꯥꯗꯕ ꯃꯥꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯗꯣ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯇꯨꯝꯅꯕ ꯍꯥꯠꯈ꯭ꯔꯕꯗꯤ ꯑꯩꯗꯅꯤ ꯃꯥꯡꯖꯗꯧꯔꯤꯕꯁꯤ ꯐꯔꯦꯅꯦ ꯑꯣꯖꯥ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯁꯦꯛꯂꯤꯕ ꯄꯥꯈꯣꯜ ꯑꯗꯨꯕꯨ ꯀꯔꯤ ꯁꯤꯟꯊꯥ ꯄꯥꯡꯉꯨ ꯍꯥꯏꯔꯛꯄꯅꯣ ꯑꯁ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗ ꯏꯕꯨꯡꯉꯣ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯍꯥꯠꯂꯨꯆꯣ ꯁꯤꯅꯤꯗꯅ ꯀꯔꯤ ꯑꯩꯕꯨ ꯍꯥꯠꯂꯨꯆꯣ ꯍꯥꯏꯕ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯕꯗꯤ ꯉꯝꯗ꯭ꯔꯕ ꯖꯥꯠꯂꯥ ꯑꯗꯨꯒꯤ ꯋꯥꯗꯤꯅꯦ ꯑꯣꯖꯥ ꯌꯥꯝꯅ ꯍꯣꯠꯅꯈ꯭ꯔꯕ ꯖꯥꯠꯅꯤ ꯃꯍꯥꯛꯅ ꯑꯣꯖꯥꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯕꯁꯤ ꯍꯦꯂꯥꯏ ꯊꯕꯛ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯉꯔꯥꯡ ꯑꯍꯤꯡ ꯑꯁꯤꯗ ꯕꯨꯠ ꯑꯃ ꯊꯔꯛꯂꯒ ꯑꯩꯕꯨ ꯑꯣꯠ ꯅꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯅꯕ ꯑꯩꯁꯤ ꯀꯧꯔꯦ ꯍꯥꯏꯔꯒ ꯑꯩꯕꯨ ꯑꯃꯥꯏꯕ ꯇꯧꯗꯤꯔꯦꯝꯕ ꯍꯥꯠꯂꯨꯆꯣ ꯍꯥꯏꯗꯨꯅ ꯑꯁꯤ ꯃꯁꯤꯒꯤ ꯁꯣꯔꯤ ꯑꯁꯤ ꯄꯤꯔꯒ ꯊꯔꯛꯂꯤꯕ ꯑꯁꯤꯅꯤ ꯑꯣ ꯑꯗꯣ ꯑꯣꯖꯥ ꯑꯩꯕꯨ ꯍꯥꯠꯂꯨꯆꯣ ꯍꯥꯏꯗꯅ ꯎꯔꯩ ꯈꯣꯝꯕꯅ ꯍꯥꯏꯕꯗꯒꯤ ꯑꯣꯖꯥ ꯑꯩꯒꯤ ꯅꯥꯛꯇ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯉꯁꯥꯏꯅ ꯍꯥꯠꯄ ꯌꯥꯔꯦꯅ ꯏꯕꯨꯡꯉꯣ ꯑꯩ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯗꯤ ꯂꯥꯏꯔꯗꯅꯅꯦ ꯁꯥ ꯉꯥ ꯐꯥꯎꯕ ꯍꯥꯠꯆꯗꯕ ꯑꯃꯥꯏꯕꯅꯤ ꯑꯩꯗꯤꯅꯦ ꯀꯅꯥꯁꯨ ꯂꯥꯟꯖꯗꯦ ꯑꯩꯅ ꯏꯕꯨꯡꯉꯣ ꯍꯥꯠꯄ ꯉꯝꯖꯗꯦ ꯑꯩ ꯈꯪꯉꯤ ꯎꯔꯩ ꯈꯣꯝꯕꯒ ꯏꯕꯨꯡꯉꯣꯒ ꯁꯩ ꯏꯕꯨꯡꯉꯣꯅ ꯍꯦꯟꯅ ꯊꯧꯅꯥ ꯐꯩ ꯍꯩꯕ ꯍꯦꯜꯂꯦ ꯍꯥꯏꯕ ꯃꯔꯝ ꯑꯗꯨꯅ ꯎꯔꯩ ꯈꯣꯝꯕꯕꯨ ꯉꯝꯒꯗꯕꯗꯤ ꯏꯕꯨꯡꯉꯣꯅꯤꯗꯣ ꯏꯕꯨꯡꯉꯣꯅ ꯈꯔ ꯊꯨꯅ ꯎꯔꯩ ꯈꯣꯝꯕꯁꯤ ꯂꯣꯏꯁꯤꯟꯕꯤꯈ꯭ꯔꯣꯅꯦ ꯃꯍꯥꯛ ꯂꯣꯏꯁꯤꯟꯈ꯭ꯔꯕꯗꯤ ꯑꯩꯒꯤꯁꯨ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤꯁꯨ ꯑꯃꯗꯤ ꯏꯕꯨꯡꯉꯣꯒꯤꯁꯨ ꯁꯥꯟꯇꯤ ꯐꯪꯒꯗꯧꯔꯤꯕꯅꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯄꯨꯟꯁꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯎꯔꯩ ꯈꯣꯝꯕ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯄꯦꯀꯅꯥꯎꯁꯤ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯈ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯣꯖꯥ ꯁꯨꯝꯗꯧꯔꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯣꯖꯥꯁꯤ ꯑꯃꯥꯏꯕ ꯇꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯣ ꯑꯗꯨꯒ ꯎꯔꯩ ꯈꯣꯝꯕꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤ ꯀꯩꯗꯧꯔꯤ ꯍꯥꯏꯕꯗꯣ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤꯗ ꯑꯃꯥꯏꯕ ꯇꯝꯕ ꯑꯁꯦ ꯍꯧꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯇꯝꯂꯤ ꯍꯩꯒꯗꯕ ꯈꯔ ꯋꯥꯠꯂꯤ ꯑꯁꯨꯝꯅ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯃꯥꯏꯕ ꯇꯝꯂꯤꯕ ꯑꯗꯣ ꯑꯆꯦꯡꯕ ꯇꯟꯖꯥ ꯉꯥꯏꯔꯤꯕꯅꯤ ꯇꯟꯖꯥ ꯍꯦꯛ ꯐꯪꯕꯒ ꯃꯉꯣꯟꯗ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯕꯤꯒꯗꯕꯅꯤ ꯏꯕꯨꯡꯉꯣ ꯃꯥꯅꯁꯨ ꯍꯥꯏꯔꯛꯂꯤꯕꯅꯤ ꯑꯃꯥꯏꯕ ꯇꯝꯁꯤꯟꯅꯔꯒ ꯂꯩꯔꯣ ꯑꯗꯨꯒ ꯇꯟꯖꯥ ꯍꯦꯛ ꯐꯪꯕꯗ ꯊꯥꯡ ꯑꯁꯤꯗ ꯊꯤꯜꯂꯒ ꯍꯥꯠꯂꯨ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯥꯟꯅꯔꯦꯅꯦ ꯑꯣꯖꯥ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯍꯥꯏꯕꯤꯔꯨꯔꯣ ꯇꯝꯕ ꯍꯧꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯅꯤꯅ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯑꯃ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗꯒꯤ ꯊꯥꯡ ꯑꯗꯨ ꯁꯠꯄ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯨ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯑꯁꯣꯟꯕ ꯊꯤꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯅ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯤꯗ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯄꯤꯔꯒꯗꯧꯔꯤꯕꯅꯤ ꯑꯣ ꯌꯥꯝꯅ ꯐꯔꯦ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯣꯖꯥ ꯍꯧꯖꯤꯛꯇꯤ ꯆꯠꯄ ꯌꯥꯈꯤꯔꯣꯏ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯑꯣꯏꯕ ꯄꯥꯈꯣꯜꯁꯨ ꯂꯩꯔꯤꯕ꯭ꯔꯣ ꯑꯣꯖꯥ ꯑꯗꯨꯒꯤ ꯅꯠꯆꯗꯦ ꯍꯧꯖꯤꯛ ꯄꯔꯞ ꯂꯥꯛꯂꯒ ꯑꯃꯨꯛ ꯄꯔꯞ ꯍꯟꯈꯤꯕ ꯇꯥꯔꯒꯗꯤ ꯑꯃꯥꯏꯕ ꯇꯝꯂꯣꯏ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯊꯥꯖꯔꯔꯣꯏ ꯑꯗꯨꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄꯒꯤ ꯃꯌꯥꯝ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯒꯤ ꯁꯤꯜ ꯂꯥꯡꯂꯤꯕꯁꯤ ꯈꯔ ꯐꯪꯕꯤꯈꯣ ꯑꯗꯨꯒ ꯇꯞꯅ ꯍꯟꯕꯤꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯃꯥꯏꯕ ꯇꯝꯂꯣꯏ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅꯁꯨ ꯊꯥꯖꯔꯅꯤꯗꯅ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯀꯔꯤꯒꯤꯅꯣꯅꯦ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯃꯁꯤꯗ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤꯕꯁꯤꯕꯣ ꯑꯣꯖꯥ ꯈꯨꯜ ꯑꯁꯤꯗ ꯉꯍꯥꯟ ꯃꯈꯩ ꯏꯁꯤꯡ ꯐꯪꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯏ ꯇꯩꯅꯗꯨꯅ ꯂꯥꯏꯗ ꯍꯥꯏꯖꯕꯗꯒꯤ ꯏꯁꯤꯡ ꯐꯪꯂꯤ ꯑꯗꯨꯒꯤ ꯍꯔꯥꯎꯗꯨꯅ ꯃꯌꯥꯝ ꯑꯁꯤ ꯇꯧꯔꯤꯕ ꯖꯥꯠꯅꯤ ꯑꯣ ꯏꯕꯨꯡꯉꯣ ꯇꯥꯎꯗꯤꯔꯦꯝꯕ ꯅꯍꯥꯛꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯈ꯭ꯔꯦꯗꯀꯣ ꯅꯍꯥꯛꯀꯤ ꯃꯍꯩ ꯑꯁꯦ ꯇꯁꯦꯡꯅ ꯑꯩꯗꯤ ꯇꯝꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯅꯅꯦ ꯏꯕꯨꯡꯉꯣ ꯇꯧꯁꯤꯟꯅꯕꯒ ꯑꯃꯠꯇ ꯅꯠꯇꯕꯤꯗ ꯅꯍꯥꯛꯀꯤ ꯃꯍꯩ ꯑꯁꯦ ꯑꯩꯉꯣꯟꯗ ꯈꯔ ꯇꯝꯃꯨꯀꯣ ꯍꯣꯏ ꯑꯣꯖꯥꯅꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯑꯩꯅ ꯈꯪꯖ ꯍꯩꯖꯕ ꯄꯨꯝꯅꯃꯛ ꯇꯝꯖꯒꯦ ꯑꯗꯨꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯅꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯇꯥꯎꯗꯤꯔꯦꯝꯕ ꯑꯃꯗꯤ ꯅꯥꯎꯊꯦꯝ ꯆꯥꯏꯕ ꯃꯈꯣꯏ ꯑꯅꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜꯁꯤꯡꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯁꯨ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕ ꯇꯥꯎꯗꯤꯔꯦꯝꯕꯒ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯁꯥꯟꯅꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯎꯔꯩ ꯈꯣꯝꯕꯅ ꯂꯩꯔꯤꯕ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯎꯔꯩ ꯈꯣꯝꯕ ꯉꯁꯤꯗꯤ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅ ꯇꯥꯎꯗꯤꯔꯦꯝꯕꯕꯨ ꯁꯣꯏꯗꯅ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯍꯜꯂꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛꯄꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯔꯥꯞꯄꯗ
ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅ ꯂꯥꯛꯄꯗꯨ ꯎꯔꯒ ꯎꯔꯩ ꯈꯣꯝꯕ ꯄꯔꯞ ꯄꯔꯞ ꯆꯦꯟꯊꯔꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯎꯔꯩ ꯈꯣꯝꯕꯅ ꯍꯥꯏꯌꯨ ꯑꯃꯥꯏꯕ ꯅꯍꯥꯛꯅ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯕꯨ ꯍꯥꯠꯂꯝꯂꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯍꯥꯠꯂꯝꯂꯕ ꯅꯠꯇ꯭ꯔꯣ ꯏꯕꯨꯡꯉꯣ ꯍꯥꯏꯌꯨꯅꯦ ꯅꯪ ꯍꯥꯠꯂꯝꯗ꯭ꯔꯕ꯭ꯔꯣ ꯍꯥꯠꯂꯝꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯁꯨꯅꯦ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯉꯁꯤꯗꯣ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯑꯆꯧꯕ ꯆꯥꯛꯆꯥ ꯍꯩꯖꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯅ ꯑꯩ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯆꯥꯛꯆꯥ ꯍꯩꯖꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯑꯣꯖꯥ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯆꯥꯛꯆꯥ ꯍꯩꯖꯅꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤꯕꯅꯣ 이붕어 아마이바 쿨러도 나하나 이싱 팅두나 탐키다나 아두부 아마이바 따우드리엠바는 감바다기 쿨러도 허직디 이싱 펑허리 아두나 이싱 펑루드라바 쿨리카야도 이싱 펑락바도다 하라우두나 머코이 마치 얌나 깐나 짝잖아 하우리 아이수 짜톡라가 락래 하우크레 이붕어 오자기도 이군다 까렘르바 말리 이붕어 하우부두부 하우이 하이저바니 이붕어다 까렘가 타이나바 아마탄 나차데코 ꯍꯣꯏ ꯆꯨꯝꯃꯤ ꯏꯕꯨꯡꯉꯣ ꯁꯤ ꯆꯤꯡꯃꯥꯏ ꯑꯁꯤꯗ ꯑꯐꯪꯕ ꯎꯅꯥ ꯋꯥꯅꯥ ꯈꯔ ꯆꯥꯔꯒ ꯆꯤꯡꯂꯩꯕꯥꯛ ꯆꯥꯗꯅ ꯍꯤꯡꯂꯕꯅꯤꯗꯣ ꯃꯔꯝ ꯑꯗꯨꯅꯕꯨꯗꯤ ꯑꯩꯅ ꯍꯥꯎꯏ ꯀꯥꯏꯅ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯀꯂꯛꯆꯔꯝꯒꯅꯤ ꯌꯥꯔꯦ ꯑꯣꯖꯥ ꯑꯩ ꯑꯃꯠꯇ ꯇꯥꯅꯤꯡꯖꯗ꯭ꯔꯦ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯍꯥꯠꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯍꯥꯠꯄ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯑꯩꯅ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯉꯥꯏꯈꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯋꯥꯔꯤꯗ ꯇꯧꯏ ꯅꯪꯁꯨ ꯑꯆꯝꯕ ꯑꯃꯥꯏꯕ ꯑꯃ ꯅꯠꯇꯦ ꯈꯣꯌꯨꯝ ꯂꯥꯏ ꯐꯥꯎꯕ ꯇꯥꯏꯅꯗꯨꯅ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯊꯤꯡꯕ ꯉꯝꯂꯤꯕꯅꯤ ꯅꯍꯥꯛꯀꯤꯁꯨ ꯍꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯗꯨ ꯁꯤꯖꯤꯟꯅꯔꯒ ꯅꯍꯥꯛꯅ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯕꯨ ꯂꯣꯏꯁꯤꯟꯕ ꯌꯥꯏꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣꯅꯦ ꯅꯪꯅ ꯑꯩꯕꯨ ꯅꯦꯛꯂꯤꯕꯁꯤꯕꯣ ꯑꯃꯥꯏꯕ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯩꯒꯤꯁꯨ ꯑꯩꯅ ꯑꯉꯝꯕ ꯊꯥꯛꯇ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯕꯨ ꯑꯣꯠ ꯅꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯐꯔꯦ ꯑꯃꯥꯏꯕ ꯅꯍꯥꯛ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯅꯥꯛ ꯑꯁꯤꯗ ꯂꯩꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯉꯁꯤ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯨꯠꯂꯥꯏ ꯈꯔ ꯀꯥꯞꯀꯅꯤ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯊꯥꯕꯗ ꯃꯍꯥꯛ ꯁꯤꯈ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤꯁꯨ ꯌꯥꯏꯐꯔꯦ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯅꯤꯡꯕ ꯊꯨꯡꯒꯗꯧꯔꯤꯕꯅꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯄꯥꯛꯇꯛꯅꯅ ꯑꯋꯥꯕ ꯄꯤꯒꯦ ꯈꯪꯒꯅꯤ ꯏꯕꯨꯡꯉꯣ ꯎꯔꯩ ꯈꯣꯝꯕ ꯏꯕꯨꯡꯉꯣ ꯅꯇꯣꯝꯇ ꯑꯗꯨꯝ ꯇꯧꯕꯤꯌꯨꯗ ꯑꯩꯕꯨ ꯑꯃꯨꯛ ꯆꯦꯟꯅꯍꯜꯂꯒꯅꯨ ꯑꯩꯗꯤ ꯌꯨꯝꯗ ꯍꯟꯅꯤꯡꯉꯦꯕꯣ ꯍꯥꯏ ꯑꯃꯥꯏꯕ ꯑꯍꯜ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯜꯂꯒ ꯕꯪꯆꯨꯔꯤ ꯂꯤꯕꯁꯤꯕꯣ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛ ꯑꯁꯦ ꯀꯧꯔꯤꯕꯅꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯕꯗꯤ ꯀꯔꯤ ꯀꯥꯟꯅꯔꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯍꯥꯛ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯗꯗꯤ ꯍꯥꯠꯄꯤꯒꯅꯨ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯑꯩ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯍꯣꯔꯦꯟ ꯅꯍꯥꯛꯅ ꯎꯔꯒ ꯁꯣꯏꯗꯅ ꯈꯪꯂꯒꯅꯤ ꯀꯥꯟꯅꯗꯦ ꯑꯩꯅ ꯍꯥꯏꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯅꯍꯥꯛꯅ ꯊꯤꯗꯨꯅ ꯄꯨꯔꯛꯀꯗꯕꯅꯤ ꯏꯈꯥ ꯊꯥꯕ ꯑꯉꯥꯡꯅ ꯑꯩꯉꯣꯟꯗ ꯄꯥꯈꯣꯟ ꯁꯤꯕꯁꯤ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯇꯦꯁꯦ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯍꯥꯛ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯈꯪꯅꯤꯗꯅ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯎꯔꯩ ꯈꯣꯝꯕꯅ ꯃꯥꯅ ꯄꯥꯏꯔꯝꯕ ꯁꯥꯖꯩ ꯑꯃꯅ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯗ ꯍꯥꯏꯒꯠꯇꯨꯅ ꯀꯜꯂꯤ ꯑꯁꯨꯝꯅ ꯀꯟꯕ ꯑꯁꯤꯗ ꯑꯃꯨꯛꯇꯨꯗ ꯎꯟꯁꯥꯗꯣ ꯆꯦꯛꯈꯥꯏꯕꯒꯨꯝ ꯆꯩꯅꯥ ꯐꯪꯉꯤ ꯅꯥꯎꯊꯦꯝ ꯆꯥꯏꯕ ꯂꯩꯃꯥꯏ ꯑꯗꯨꯗ ꯑꯩ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯊꯔꯣ ꯑꯣꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯅꯥꯎꯊꯦꯝ ꯆꯥꯏꯕ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯃꯥꯏꯕ ꯎꯔꯩ ꯈꯣꯝꯕꯅ ꯍꯥꯏꯔꯛꯄ ꯃꯍꯥꯛꯅ ꯍꯣꯔꯦꯟ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯍꯩꯔꯝ ꯂꯩꯔꯝ ꯑꯃꯗꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯨꯗꯤꯡꯃꯛ ꯊꯤꯔꯨꯅꯕꯒꯤꯗꯤ ꯃꯍꯥꯛ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯈꯪꯒꯅꯤꯗꯅ ꯅꯪ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯒꯤ ꯃꯈꯨꯠꯇ ꯁꯤꯅꯅꯕ ꯂꯥꯡꯊꯥꯛꯀꯦꯕ ꯑꯩꯅꯕꯨꯗꯤ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯕ ꯁꯥꯔꯤ ꯑꯄꯪꯕ ꯑꯉꯥꯡ ꯅꯪ ꯁꯤꯡꯕꯅ ꯀꯌꯥꯝ ꯁꯤꯡꯕ ꯍꯥꯏꯕꯗꯣ ꯈꯪꯂꯒꯅꯤꯗꯣ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯎꯔꯩ ꯈꯣꯝꯕꯅ ꯍꯥꯏꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯊꯤꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯟꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯗꯣ ꯇꯨꯝꯅꯤꯡꯕꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯕꯣꯝ ꯇꯨꯗꯨꯅ ꯇꯨꯝꯅꯅꯕ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯎꯔꯩ ꯈꯣꯝꯕ ꯑꯗꯨꯅ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯀꯗꯔ ꯑꯗꯣ ꯈꯪꯕꯗꯒꯤ ꯑꯃꯥꯏꯕ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯉꯤꯅꯦ ꯍꯧꯒꯠꯂꯨ ꯑꯗꯨꯒ ꯁꯤꯗ ꯐꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯥꯎꯊꯦꯝ ꯆꯥꯏꯕ ꯃꯍꯥꯛꯁꯨ ꯀꯤꯅ ꯎꯔꯩ ꯈꯣꯝꯕꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯐꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯎꯔꯩ ꯈꯣꯝꯕꯅ ꯃꯈꯨꯠꯇ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯁꯨꯔꯨ ꯅꯣꯟꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯉꯁꯥꯏ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅ ꯄꯨꯔꯛꯈꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯃꯊꯪ ꯊꯤꯔꯗꯨꯅ ꯊꯝꯂꯒ ꯃꯈꯨꯠꯅ ꯈꯖꯤꯛ ꯁꯣꯛꯏ ꯑꯁꯨꯝꯅ ꯃꯊꯪ ꯁꯣꯛꯄ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯂꯛꯂꯤ
ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯂꯛꯄ ꯑꯁꯤꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯔꯤꯒꯨꯝꯕ ꯇꯤꯟ ꯀꯥꯡ ꯈꯔꯅ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯂꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅ ꯀꯔꯤꯅꯣꯅꯦ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯎꯗꯦ꯫ ꯑꯗꯨꯕꯨ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯗꯨꯗꯤ ꯑꯁꯨꯝ ꯅꯛꯁꯜꯂꯛꯏ꯫ ꯇꯤꯟ ꯀꯥꯡ ꯃꯈꯣꯜ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯑꯁꯨꯝ ꯅꯛꯁꯜꯂꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕ ꯀꯤꯔꯗꯨꯅ ꯃꯍꯥꯛꯁꯨ ꯃꯥꯅ ꯍꯩꯖꯕ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯁꯥꯗ ꯅꯥꯟꯊꯖꯔꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯃꯥꯏꯕ ꯎꯔꯩ ꯈꯣꯝꯕꯅ ꯌꯦꯡꯂꯛꯂꯒ ꯍꯣꯏ ꯅꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅ ꯁꯣꯟꯒꯗꯕ ꯂꯥꯏꯂꯣꯠ ꯑꯃ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅ ꯂꯥꯏꯂꯣꯠ ꯑꯗꯣ ꯌꯥꯝꯅ ꯍꯧꯅ ꯁꯣꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯣꯜꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯌꯥꯝꯈ꯭ꯔꯕ ꯎꯆꯤ ꯑꯃꯨꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯤ꯫ ꯎꯆꯤꯁꯤꯡ ꯑꯗꯣ ꯃꯃꯤꯠ ꯑꯗꯣ ꯉꯛꯁꯪ ꯉꯥꯡꯏ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅ ꯀꯔꯤ ꯎꯆꯤꯅꯣ ꯁꯤꯗꯤ ꯉꯨꯔꯤꯔ ꯉꯥꯡꯂꯤꯔ ꯑꯃꯕꯨ ꯇꯧꯔꯦꯅꯦ꯫ ꯃꯃꯤꯠ ꯑꯁꯤꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯉꯥꯡꯂꯤꯕ ꯑꯗꯨꯒ ꯃꯁꯥꯁꯤꯡ ꯑꯁꯤꯅ ꯃꯨꯁꯤꯟꯕꯨꯏ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯎꯔꯩ ꯈꯣꯝꯕꯅ ꯂꯥꯛꯂꯤꯕ ꯎꯆꯤ ꯃꯌꯥꯝ ꯑꯁꯤ ꯍꯧꯖꯤꯛ ꯑꯋꯥꯐꯝꯗ ꯇꯥꯔꯝꯕꯗꯒꯤ ꯇꯥꯎꯖꯔꯦꯝꯕꯅ ꯀꯟꯕꯤꯈ꯭ꯔꯕ ꯈꯨꯜ ꯑꯗꯨꯗ ꯊꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ? ꯃꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯎꯆꯤ ꯑꯁꯤ ꯊꯥꯖꯤꯜꯂꯒ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯦꯈꯥꯏꯗꯅ ꯍꯥꯠꯈꯤꯗꯕ ꯊꯕꯛꯅꯤ, ꯀꯥꯟꯅꯗꯕ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯎꯔꯩ ꯈꯣꯝꯕꯗ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯎꯔꯩ ꯈꯣꯝꯕꯅ ꯑꯄꯪꯕ ꯑꯍꯜ ꯅꯪꯅ ꯈꯪꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯎꯔꯩ ꯈꯣꯝꯕꯅ ꯎꯆꯤꯁꯤꯡ ꯑꯗꯨꯗ ꯋꯥꯔꯝ ꯈꯔ ꯍꯥꯏꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯎꯆꯤꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯨꯅ ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯆꯤꯡꯃꯥꯏ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯈꯨꯜ ꯑꯗꯨ ꯌꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅ ꯃꯍꯥꯛꯅ ꯎꯆꯤꯁꯤꯡ ꯑꯁꯤ ꯊꯥꯗꯣꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯎꯔꯩ ꯈꯣꯝꯕꯅ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯂꯥꯏꯃꯨ ꯑꯃ ꯀꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅ ꯑꯩꯗꯤ ꯂꯥꯏ ꯁꯥꯟꯅꯕ ꯃꯤ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯕ ꯂꯥꯏꯃꯨ ꯂꯩꯇꯦ, ꯑꯗꯨꯅ ꯁꯥꯟꯅꯕꯒꯤ ꯁꯥꯟꯅꯕ ꯅꯪ ꯑꯗꯨꯝ ꯁꯥꯟꯅꯧ ꯍꯥꯏꯗꯨꯅ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅ ꯎꯔꯩ ꯈꯣꯝꯕꯗ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯎꯔꯩ ꯈꯣꯝꯕꯅ ꯅꯥꯎꯊꯦꯝ ꯆꯥꯏꯕꯗ ꯑꯩꯅ ꯉꯥꯡꯕ ꯁꯛꯄꯗ ꯅꯪꯅ ꯁꯨꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯉꯁꯥꯏꯒ ꯁꯥꯖꯩ ꯑꯗꯣ ꯄꯨꯊꯣꯔꯛꯇꯨꯅ ꯑꯃꯨꯛꯁꯨ ꯀꯟꯈꯤ꯫ ꯑꯗꯨꯃ ꯇꯧꯕꯗꯨꯗ ꯅꯥꯎꯊꯦꯝ ꯆꯥꯏꯕ ꯅꯥꯃꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯎꯔꯩ ꯈꯣꯝꯕꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯌꯥꯕꯗ ꯇꯥꯔꯝꯃꯤ꯫ ꯃꯔꯨꯑꯣꯏꯅ ꯃꯍꯥꯛꯁꯨ ꯎꯔꯩ ꯈꯣꯝꯕꯗ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯉꯝꯍꯧꯗ꯭ꯔꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯋꯥꯐꯝꯗ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯤꯕꯗꯒꯤ ꯑꯃꯥꯏꯕ ꯎꯔꯩ ꯈꯣꯝꯕꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯏꯜꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅ ꯈꯜꯂꯤ, ꯉꯁꯥꯏ ꯃꯥꯅ ꯄꯤꯔꯤꯕ ꯊꯥꯡꯁꯤꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯎꯆꯤ ꯇꯥꯏꯅꯔꯤꯉꯩꯁꯤꯗ ꯃꯅꯪꯒꯟ ꯑꯁꯤꯗ ꯊꯤꯜꯂꯒ ꯍꯥꯠꯂꯁꯤꯔꯅꯦ ꯁꯤꯕꯣ? ꯀꯔꯤꯒꯨꯝꯕ ꯉꯝꯍꯧꯗ꯭ꯔꯒꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯍꯩ ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯕꯗꯤ ꯀꯝꯗꯧꯕ? ꯃꯤ ꯐꯠꯇꯕꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯖꯥꯠꯅꯤꯗ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯎꯔꯩ ꯈꯣꯝꯕꯅ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕ ꯅꯍꯥꯛꯀꯤ ꯅꯈꯨꯠ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅ ꯁꯦ ꯍꯥꯏꯗꯨꯅ ꯄꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯎꯔꯩ ꯈꯣꯝꯕꯅ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅ ꯍꯩꯔꯤꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛ ꯆꯨꯞꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯥꯎꯊꯦꯝ ꯆꯥꯏꯕ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯃꯁꯥ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯊꯣꯛꯈꯤꯕꯒꯤ ꯆꯩꯅꯥ ꯐꯪꯏ꯫ ꯃꯍꯥꯛꯀꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤꯁꯤꯡ ꯑꯗꯣ ꯈꯨꯠꯁꯥꯔꯣꯝꯗ ꯆꯤꯡꯊꯣꯛꯈꯤꯕꯒꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ, ꯁꯦꯒꯥꯏꯕ, ꯆꯤꯡꯈꯥꯏꯕ ꯁꯔꯨ ꯁꯌꯥꯡꯁꯤꯡ ꯑꯗꯣ ꯃꯇꯦꯛ ꯇꯦꯛꯂꯛꯄꯒꯨꯝ ꯅꯥꯔꯛꯄꯒꯤ ꯆꯩꯅꯥ ꯑꯗꯨꯅ ꯉꯥꯎꯈꯤꯗꯨꯅ ꯅꯥꯎꯊꯦꯝ ꯆꯥꯏꯕ ꯃꯈꯨꯠ ꯑꯗꯣ ꯊꯥꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯝꯅ ꯐꯅ ꯀꯟꯅ ꯇꯧꯔꯕꯁꯨ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕ ꯊꯥꯗꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯎꯔꯩ ꯈꯣꯝꯕꯗꯤ ꯅꯥꯎꯊꯦꯝ ꯆꯥꯏꯕꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯨꯕꯗꯒꯤ ꯃꯁꯥ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯩꯅꯥ ꯐꯪꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯎꯔꯩ ꯈꯣꯝꯕꯅ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯒꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯨꯞꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯑꯣꯏꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯆꯤꯡꯊꯣꯛꯈꯤꯕꯗꯒꯤꯗꯤ ꯅꯥꯎꯊꯦꯝ ꯆꯥꯏꯕ ꯃꯍꯥꯛꯅ ꯍꯩꯔꯝꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯀꯥꯎꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯎꯔꯩ ꯈꯣꯝꯕ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯦ? ꯑꯩꯒꯤ ꯍꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯅꯍꯥꯛꯅ ꯂꯣꯏꯅꯃꯛ ꯆꯨꯞꯈ꯭ꯔꯕꯗꯤ? ꯃꯤꯅ ꯍꯥꯏꯅꯕꯗ ꯃꯩꯅ ꯆꯥꯛꯄ ꯉꯝꯗꯕ ꯇꯨꯝꯕ ꯅꯥꯏꯗꯕꯗꯤ ꯕꯤꯗ꯭ꯌꯥꯅꯤ, ꯃꯍꯩꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯃꯍꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ꯫ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯏ꯫ ꯃꯇꯥꯡ ꯑꯗꯨꯗ ꯎꯔꯩ ꯈꯣꯝꯕꯅ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕꯅ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤ ꯑꯃꯠꯇ ꯇꯥꯗꯕꯤꯗ ꯍꯣꯏ ꯀꯥꯟꯅꯗ꯭ꯔꯕ ꯃꯥꯏꯕ, ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯒꯅꯤ? ꯅꯍꯥꯛꯅ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ
ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯊꯥꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯕꯨ ꯐꯔꯦ, ꯃꯗꯨꯒꯤ ꯅꯪꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤꯗꯕ ꯑꯃꯗꯤ ꯋꯥꯐꯝ ꯑꯗꯨ ꯅꯍꯥꯛꯅ ꯍꯥꯏꯗꯣꯛꯂꯝꯕꯒꯤ ꯃꯗꯨꯒꯤ ꯆꯩꯔꯥꯛ ꯑꯣꯏꯅ ꯅꯪꯒꯤ ꯅꯍꯩ ꯑꯁꯤ ꯑꯩꯅ ꯂꯣꯏꯅꯃꯛ ꯂꯧꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯁꯤꯡ 10 ꯊꯤꯔꯛꯀꯅꯤ, ꯃꯗꯨ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯅꯍꯥꯛ ꯑꯁꯤ ꯅꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯗꯨꯅ ꯆꯠꯍꯧꯒꯗꯕꯅꯤ, ꯑꯩꯒꯤ ꯃꯤꯠꯌꯦꯡ ꯂꯥꯟꯅ ꯆꯠꯍꯧꯒꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯈꯨꯗꯛ ꯑꯁꯤꯗ ꯎꯐꯨꯜ ꯑꯣꯟꯗꯨꯅ ꯃꯥꯡꯍꯜꯂꯒꯅꯤ꯫ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯎꯔꯩꯈꯣꯝꯕ ꯃꯁꯤꯡ ꯊꯤꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯅꯥꯎꯊꯦꯝ ꯆꯥꯏꯕ ꯎꯄꯥꯏ ꯂꯩꯇꯅ ꯃꯍꯥꯛꯀꯤ ꯃꯍꯩ ꯄꯨꯝꯅꯃꯛ ꯂꯧꯕꯤꯈ꯭ꯔꯕ ꯎꯔꯩꯈꯣꯝꯕꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯤꯡꯃꯥꯏ ꯑꯗꯨꯗꯒꯤ ꯆꯦꯟꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯌꯨꯝ ꯌꯧꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯤꯡꯃꯥꯏꯗꯒꯤ ꯆꯦꯟꯊꯔꯛꯄꯗ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯎꯞꯁꯤꯟꯗꯨꯅ ꯇꯨꯕꯗ ꯃꯁꯥꯒꯤ ꯃꯊꯕꯥꯛ ꯑꯃꯗꯤ ꯃꯔꯥꯏꯕꯛ ꯑꯃꯗꯤ ꯃꯌꯥꯁꯨ ꯁꯨꯖꯤꯟꯗꯨꯅ ꯌꯥꯔꯤꯗ ꯆꯤꯊꯠꯄꯗꯒꯤ ꯌꯥꯔꯤꯁꯨ ꯏ ꯊꯣꯛꯇꯨꯅ ꯃꯍꯥꯛ ꯑꯗꯣ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯦꯟꯈ꯭ꯔꯤꯕꯅꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯎꯔꯩꯈꯣꯝꯕꯗꯤ ꯍꯧꯅ ꯍꯧꯅ ꯅꯣꯛꯇꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯁꯣꯝꯗꯅ ꯍꯧꯖꯤꯛ ꯎꯔꯩꯈꯣꯝꯕꯅ ꯊꯥꯔꯛꯈꯤꯕ ꯎꯆꯤ ꯃꯌꯥꯝ ꯑꯗꯣ ꯈꯨꯜ ꯑꯗꯨꯒꯤ ꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯌꯨꯝ ꯌꯧꯔꯕꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯏꯅ ꯁꯥꯖꯕ ꯐꯤꯔꯣꯜ ꯑꯃꯗꯤ ꯀꯣꯟꯗ ꯇꯤꯡꯗꯨꯅ ꯊꯝꯂꯤꯕ ꯐꯤ ꯄꯨꯝꯅꯃꯛ ꯆꯤꯊꯠꯄ ꯃꯥꯡꯍꯟꯕ ꯑꯃꯗꯤ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯐꯤꯔꯣꯜ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯤꯊꯠꯄ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯀꯣꯠ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯐꯧ ꯐꯥꯎꯕ ꯀꯣꯠ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯣꯏꯅ ꯆꯤꯊꯠꯇꯨꯅ ꯂꯣꯏꯅꯃꯛ ꯃꯥꯡꯍꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯣꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯎꯆꯤꯅ ꯃꯈꯦꯜ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯃꯈꯣꯏꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯌꯥꯝꯂꯕ ꯎꯆꯤ ꯃꯌꯥꯝ ꯑꯃꯅ ꯌꯨꯝ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯄꯨꯝꯅꯃꯛ ꯆꯤꯈꯥꯏꯗꯨꯅ ꯃꯥꯡꯍꯜꯂꯝꯕꯗꯨ ꯎꯔꯨꯕꯗꯒꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯃꯥꯡꯂꯦ ꯍꯥꯏꯗꯨꯅ ꯎꯆꯤꯁꯤꯡ ꯑꯗꯣ ꯍꯥꯠꯅꯕꯒꯤ ꯃꯈꯣꯏꯅ ꯇꯥꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯧꯔꯕꯁꯨ ꯂꯥꯏꯒꯤ ꯁꯛꯇꯤ ꯆꯦꯜꯂꯕ ꯎꯆꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯔꯝꯗꯦ, ꯀꯥꯆꯤꯜꯂꯝꯕꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯋꯣꯝꯁꯤꯜꯂꯨꯅꯤ ꯍꯦꯛꯇꯃꯛ ꯂꯩꯔꯝꯗꯦ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯎꯔꯩꯈꯣꯝꯕꯅ ꯇꯧꯍꯜꯂꯛꯄꯅꯤ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯕꯗꯒꯤ ꯃꯌꯥꯝ ꯍꯧꯅꯗꯨꯅ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯧꯗꯣꯔꯛꯄꯗꯨꯗ ꯃꯍꯥꯛꯁꯨ ꯍꯧꯒꯠꯂꯛꯂꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯎꯔꯩꯈꯣꯝꯕꯅ ꯊꯥꯔꯛꯄ ꯎꯆꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯐꯤꯔꯣꯜ ꯑꯃꯗꯤ ꯐꯧ ꯆꯦꯡꯗ ꯅꯠꯇꯅ ꯀꯣꯟꯗ ꯇꯤꯡꯗꯨꯅ ꯊꯝꯂꯤꯕ ꯇꯥꯡꯂꯕ ꯐꯤꯔꯣꯜ ꯀꯌꯥ ꯆꯤꯡꯈꯠꯇꯨꯅ ꯃꯥꯡꯍꯜꯂꯦ ꯍꯥꯏꯗꯨꯅ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯗ ꯄꯥꯎ ꯑꯗꯣ ꯇꯝꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯀꯌꯥꯗ ꯃꯕꯨꯛ ꯐꯠꯈꯤꯗ꯭ꯔꯤꯕ ꯎꯔꯩꯈꯣꯝꯕꯅꯣ, ꯐꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯍꯩ ꯑꯁꯦ ꯑꯩꯅ ꯉꯥꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯈꯜꯂꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯨꯝ ꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯔꯨ, ꯑꯗꯨꯗꯨꯒ ꯑꯩꯅ ꯃꯁꯤꯗ ꯍꯥꯏꯒꯗꯧꯔꯤꯕ ꯂꯩꯔꯣꯟ ꯑꯁꯦ ꯍꯥꯏꯔꯒ ꯏꯁꯤꯡꯗ ꯁꯣꯜꯂꯨ, ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯣ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯂꯣꯏꯅꯃꯛ ꯈꯤꯛꯇꯣꯛꯎ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯎꯆꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯂꯩꯔꯣꯟ ꯑꯃ ꯃꯌꯥꯝꯗ ꯍꯥꯏꯔꯛꯈꯤ꯫ ꯂꯩꯔꯣꯟ ꯑꯗꯨ ꯃꯌꯥꯝꯅ ꯆꯤꯟꯐꯥ ꯄꯨꯔꯛꯄꯒꯤ ꯇꯨꯡꯗ ꯈꯨꯗꯛ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯌꯨꯝꯗ ꯂꯥꯛꯅꯗꯨꯅ ꯏꯁꯤꯡꯗ ꯁꯣꯟꯗꯨꯅ ꯆꯥꯏꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯥꯝꯂꯕ ꯎꯆꯤꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯂꯥꯎ ꯈꯣꯡꯗꯨꯅ ꯈꯦꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯎꯔꯩꯈꯣꯝꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯎꯆꯤꯁꯤꯡ ꯑꯗꯨꯅ ꯍꯦꯛ ꯆꯦꯟꯈꯤꯕꯒ ꯍꯧꯖꯤꯛꯇ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯇꯥꯛꯂꯛꯈꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯒꯤ ꯃꯍꯩ ꯑꯁꯦ ꯑꯉꯛꯄꯅꯤ, ꯃꯍꯥꯛꯅ ꯇꯥꯛꯂꯛꯈꯤꯕ ꯃꯍꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇꯪꯈꯛ ꯁꯤꯖꯤꯟꯅꯕ ꯌꯥꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯈ꯭ꯔꯕ ꯐꯥꯈ꯭ꯔꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯀꯥꯎꯍꯜꯂꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯅꯈꯤ꯫ ꯑꯁꯣꯝꯗꯅ ꯎꯔꯩꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯌꯥꯝꯂꯕ ꯎꯆꯤ ꯃꯌꯥꯝ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯔꯩꯈꯣꯝꯕꯅ ꯀꯝꯗꯧꯔꯦ, ꯅꯈꯣꯏꯅ ꯁꯤꯟꯅꯈꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯝꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯎꯆꯤꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯑꯃꯗ ꯂꯩꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯑꯃꯗꯤ ꯀꯣꯟꯗ ꯇꯤꯡꯗꯨꯅ ꯊꯝꯕ ꯇꯥꯡꯂꯕ ꯐꯤ ꯀꯌꯥ ꯆꯤꯡꯈꯠꯇꯨꯅ ꯃꯥꯡꯍꯟꯕꯇ ꯅꯠꯇꯅ ꯀꯣꯠ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯐꯧ ꯐꯥꯎꯕ ꯆꯤꯈꯥꯏꯗꯨꯅ ꯃꯥꯡꯍꯜꯂꯝꯂꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯣ ꯇꯝꯂꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯑꯋꯥ ꯑꯅꯥ ꯇꯥꯍꯜꯂꯛꯄꯗ ꯉꯁꯤ ꯈꯛꯇꯪꯅꯤ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯂꯤꯕꯁꯤ꯫ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯀꯟꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯥꯟꯖꯥꯡ ꯐꯅ ꯌꯥꯝꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕ ꯑꯁꯤꯗ ꯎꯔꯩꯈꯣꯝꯕ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯈꯪꯂꯤ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯝ ꯈꯛꯇꯗ ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯍꯧꯔꯒꯦ꯫ ꯑꯗꯨꯃ ꯇꯧꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯑꯩꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯈꯨꯜ ꯃꯤꯌꯥꯝ ꯑꯁꯦ ꯑꯩꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯁꯣꯏꯗꯅ ꯂꯥꯛꯅꯔꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯎꯆꯤꯁꯤꯡ ꯑꯁꯦ ꯍꯜꯍꯟꯈ꯭ꯔꯒꯦ ꯍꯥꯏꯔꯗꯨꯅ ꯎꯆꯤꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯍꯟꯈꯤꯅꯕ ꯌꯥꯊꯪ ꯇꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯎꯔꯩꯈꯣꯝꯕꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯉꯝꯖꯕ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫
ꯃꯔꯝ ꯑꯗꯨꯅ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛ ꯀꯟꯅ ꯀꯟꯅꯁꯨ ꯂꯥꯎꯈꯤ꯫ ꯑꯁꯣꯝꯗꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯈꯣꯏꯒꯤ ꯇꯥꯡꯂꯕ ꯐꯤꯔꯣꯜ ꯀꯌꯥ ꯑꯃ ꯎꯆꯤꯅ ꯆꯤꯛꯈꯥꯏꯔꯝꯕꯗꯨꯗ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯑꯃꯥꯏꯕ ꯇꯥꯎꯔꯤꯔꯦꯝꯕꯗ ꯎꯔꯩꯈꯣꯝꯕꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯍꯥꯏꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥ ꯇꯥꯟꯅꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯄꯦꯟꯗꯅ ꯅꯨꯡꯉꯥꯏꯇ ꯂꯣꯏꯅꯃꯛ ꯇꯨꯝꯅꯈꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯌꯨꯛ ꯉꯥꯏꯗꯨꯅ ꯃꯈꯣꯏ ꯂꯩꯅꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 7ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫